Russia ki Angara Airline flight crash ki Thoudok ta Meoi Nifumapan Leikhidree Hairi Russia da ngasi thokiba laibaktiba plane crash amagi Thoudok ta yamdrabada Meoi Nifumapan Leikhidree haina phongdorakre loinina Thoudok aduda passenger Meoi Nifu humdoi gi manungda angang manga amadi crew member taruk apunba Meoi Nifumapani haina Russia State ki news agency ama oriba TASS na thadorakiba source amana palli loinina Thoudok asi mamangi observation sing panaduna agency asina phongdorakibada landing tawgi matangda mayek singna udabana maram oiraga thokiba oigani haina makataki China gi border ama oriba Amur region ki city ama oriba Tianda town yorakpa matamda radar screen sing tawraba matungda Angara AN24 koba Siberia gi airline asi mangkibagi pau fangki haina regional governor ama oriba Vasily Orlovna phongdorakre loinina madugi matungda plane asi thinaba mathau taba force samasung pambai pumnamak thadokre haina regional governor na telegram gi khuthangda phongdoki